Mayam Punampu Taram Noxere. India की civil aviation history the worst disaster of Moiriba, Ahmedabad plane crash of Tizilekiva, Ministry of Civil Aviation Yamaka Leva, plane crash among the plane accident with Body Moriba, Aircraft Accident Investigation Bureau na preliminary report list toukre. June की तांग तरानी थोई नुमित युंग बमतुंग पुंग अमग मिनट कुंट्रानी पंता बमतम टेक ऑफ toukhiba यार इंडिया की प्लेन Boeing 787 Dreamliner na crash toudringai hack ki mamang da fuel control ke switch ado run on mode thamgda badubo cut off position da leikiba na maram oiraga engine animak fail hoibadagi thrust mangi dana makhata na paikat pangam dana leimai tamna chumna tarak padagi manak tu leram liba BJ Medical College ke hostel da touch tobadagi crash toukibani haina report da paligo adu hairi ba hoji ki plane Boeing 787 asida passengers chani kuntra crew member tarani thoi amadi fuel little sing yang khimari yaugiba adu yaujaba taraga so take off to matam da leigida wet adu gi manung chane di leiki adu weather condition su normal hoike aircraft adu da kudong thiba ya ba pot amato su yaugi dan reports da palle aircraft adu cockpit recover to bungam gre ko recover cockpit adu gi voice recording abade a pilot chingna manung da conversation to adu gi voice recording su recover to bungam gre Aircraft Accident Investigation Bureau na expert myam consult tawe Boeing dagi US dagi UK dagi aduga hauji plane crash toukhiba si investigate moi expert singi mateng dagi investigation tawraga hauji preliminary report asi release tawrapane cockpit dagi recover toukhiba voice recording aduda pilot amana hangi pilot amaduda fuel supply si kai damakta cut off toribano adu pilot amadano khumme aina di toukhiba leite haina adu hojimaki oine report asida ko fuel supply si kai damakta cut off toribano adu human error haidi pilot ki error oigaduira natragana Boeing du gi technical glitch oigaduira aduna kanada blame to dinu haba si report da su pande adu akhoi su khangde tobuto masi it's very important to analyze masi analyze to bodi am da kawai makhata na further investigation sathab su mathau tai na khali kai ginu hai matam da koi course correction am matung thokta na ba daka bigi matung thokta na course correction ma daka wai ba ko aduna masi preliminary report pudi preliminary report ne aduna detail investigation sa tarkane an expect tawe adu Ahmedabad ki Sardar Vallabhbhai Patel International Airport ki London chat ka do flight ase take off to within 40 seconds fadring I kandane engine je fail hoye rise adu engine hack fail hoye baga pilot na engine je regain to no bo ne adu regain to matam engine amadi success hoye engine amadi dom fail hoye adu engine ama na success hoye ba aduna save to bangam gidrigi maram je ngasagi altitude che enough oina leigidaba aduga take off to baga ngasagi engine fail hoy baga aduga leimai tamna chumna tarai se yam short within short span of time hoigiba adi yam tengi matam hoigiba na keumba enough altitude le mata gadi engine amaduna control doraga kitang pairaga adum safe landing doraga flight to safe to masu yabani ko adu ngasagi magi altitude che yam name giba aduna maram oiga tarak padagi building du da touch to bana hangi bai dare engine amana control to bungam drin kanda aduna safe to bungam hodabani ko adu hairi in Boeing 787 Dreamliner plane asina crash to kribase runway dagi only 1.85 km khak lamna laiba BJ Medical College tani ko adi asumatic take off to baga am chuna paikhat pa yam wang na pai tringi manungda adi airport to ki boundary hek thangna laiba hostel sidane ba touch to crash to se adun hostel lukhang natana manak nak pada leramba building atopaso adum damage yam tawe aduga manak to leramba mioi 18 aduga 18 su sian gira aduga mioi humfu tare amna sukhan gibani ko adu aircraft accident investigation bureau na cockpit to makhatan investigation thabadagi ko phang report je kaina ganda ya plane as Boeing 787 airworthiness oikhiba aduga magi airworthiness review certificate cho 2026 ki May fauda valid oirameba aduga maintenance su routine 9 to thengnage aduga throttle control module adusu 2019 ga 2023 diga singi baneba adu masi sin badagi ngasai engine sida fuel cut off to on off to ga mari leina din han report sida palle ko adu plane asiki engine ja thrust mang khraba matung pilot na ko kudak ta regain to no hon ari marak sida nangda dana leimai tamna nem darak pasida pilot na mayday hana call tawreba adubo magi call mayday call ado manak to leba ya Ahmedabad ki air traffic control na receive to bangam ki deba makoina receive to makoina khangi bai bo CCTV footage ki through da go plane je take off to baga ram air turbine je use to adu use to baga dum immediately adum plane je mathakta thrust kolona mathakta wang na paikat pagi mahut plane chalai mai tam sum tarak pase asiga tang u khiba masine moina air traffic control na CCTV TV gi footage da khangi base aduga mokoi gi mayday call do air traffic control na receive to bangam kitaba air traffic control ga pilot ka pau phau na bangam kitaba adu hauji ko na report sigi matung ina ko
fuel supply si cut off tawkriba si karigino kanana tawino kanada blame tawdino Boeing gi technical glitch oidira human error oidira everything se koi kem khangdri go haidi hoji thoiba report chi plenary report ni makata na further investigation sa thagi ne khalle chata basu darkar hoine khalle habedi matung tarakpada thok tamba course correction da ka hoiba kena kan the second within 40 second ki mamang da everything normal orem baza 40 second ki matung da pumon on bam oigri neba aduna ngasi gi damakta di video asi matang installation jage anoba update amaga anoba video amang pudan lak sage